Lakhipuronline putoksaba November gi tang 19 irai numit ki Khomjinba Pao tabirasi. Ahanbada maruoipa Pao. Tongan badabi kaya tauraduna Barak Democratic Front na loop kaya ga kusamnaduna ngasi ayuki pung 5 dagi pung 12 gi Barak ban kauri. Lakhipur da pangthokiba sangabagi thoram singda Kasar gi DC amadi Lakhipur gi MLA saruk yakre. Loyalam Public Library Khorirol mana aiba Maisnam Bhagat na iba saireng lairik apai batangkoi da piragani amasung laingak na yu legalize toba yaningde hairaduna jiribamda wakat mifam pangthokre. Haujik mapungoi ba pau tabirasi. Grade 3 amadi Grade 4 thabaki damak Barak Tampak ki miyoi lising amada thabak pihanba Meghaloi da ain kaina chathariba lupsingbu Thingzinbana chingbagi dabi tauraduna Barak Democratic Front na ate loop kaya ga kusamnaduna ngasi November gi tang 19 ayuki pung 5 dagi pung 12 gi Barak ban kauri. Hiramasi gi matangda Barak Democratic Front ki Chief Convener Pradip Dattaraina banasi santi oina pangthoknanaba miyamda apil tauri. আলোচনার কোনো প্রস্তাব মুখ্যমন্ত্রীর পক্ষ থেকে আমরা পাইনি। আমাদের 12 ঘন্টার বন্ধ সকাল 5টা থেকে বিকাল 5টা পর্যন্ত বন্ধ হবেই। এই বন্ধ হবে শান্তিপূর্ণ এবং আমি জানি যে এই বন্ধে স্বতঃস্ফূর্তভাবে মানুষ অংশগ্রহণ করবেন। বিশেষ করে যে 2 লক্ষ বেকার ইন্টারভিউ দিয়েছিল। Kasar gi DC Sri Rohan Kumar Jha IAS amadi Lakhipur gi MLA Kausik Rai saruk yaduna pangthokiba tharomamada Lakhipur gi manung chanbada Tolin Khunda leiba Punnabati ME School gi nauna saba loirba additional classroom building amadi kitchen set sangakre ngarang sagul sinimit pangthokiba thoramda ngangom Basanta Kumar Lakhipur gi MLA Sri Kausik Rai Kasar gi DC Rohan Kumar Jha IAS Executive Engineer Soiles Kumar Lakhipur East ki ZPC Kabrabam Anita Devi, Lakhipur Municipal Board ki Vice Chairman Laisungam Robindro, Lakhipur Block ki BEO Lalampur Tulor na chingba miyoi singna, President, Chief Guest, Special Guest amadi Guest of Honor sing oina daista phamki. School asigi oja makok Tonanbam Robindro na taram nokpagi warul piki. Thaurongga mari leinana wangang laduna MLA Sri Kausik Rai na hai school gi infrastructure fagaran badi aigi thauni aduga apaba mahiroi sing puthokpana oja sing gi mathauni haikhi. Inishimula Jamikpa Tamapani Masuda Hogini Kunjaru Kela Revolution Local Rank Inishimula Jamapan Masuda Program Hore Masiki Hideva Building Security Sarkar Muthan Kiri Aduko Haiba Masiki Building a city party and Purva, Yano like Munitary DCU, like Munitariva, MLA, Ania Program for Lapun, Pivina, on the repenting away. Numidasida Lakhipur Block da Sadbhab Mandopamasu MLA Sri Kausik Rai na sangaki Kasar gi DC Rohan Kumar Jasu saruk jakhi Thoromasida BJP Lakhipur Mandal gi President Sanjoy Kumar Thakur Lakhipur Block President Joseph Mar MDC gi Chairperson Mutum Rina ZPC Lakhipur East Kabrabam Anita Fulartol gi GP President Dilip Das Lakhipur Municipality Chairman Mirinal Kanti Das Madhumita Dena chingba miyoi singna saruk jakhi Nauna saba mandobasi sangabagi nungaiba phongdoklatuna mandobasi jati bijati achoma khaidana lamdamasi gi miyam pumnamakini haina MLA Sri Kausik Rai na phongdokhi. এই সামাজিক অনুষ্ঠান করার জন্য যেগুলি ইনফ্রাস্ট্রাকচারের প্রয়োজন কিচেন থেকে শুরু করে ডাইনিং হল থেকে শুরু করে বসার ব্যবস্থা মিটিং হল টয়লেট বিভিন্ন প্রত্যেকটা ফ্লোরে টয়লেটের ব্যবস্থা এই প্রত্যেকটা ইনফ্রাস্ট্রাকচার এখানে আছে এইজন্য আগামী দিনে আমরা যাতে এটাকে একটা এই সামাজিক অনুষ্ঠানের কাজকর্মে যাতে আমরা এগুলোকে ব্যবহার করতে পারি। Khanganja Bama
Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma, chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani. Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore. Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu tabak pijabagi kudong saba lobiyo. Akupa marol gidamak Institute of Medical and Paramedical Science, Ismail Market, Central Road, Silcharda, Lengsimbirabu. Natraga mobile number 93957324456 da pau phaunabiyo. Loyalam Public Library Wangzingi November gi tang 13 ki mifam amana kumja lising ani ga kunithoi da pigadaba ahanba Loyalam Public Library Khorirol mana lauthokle chahi ani khuding gi pigadaba mana si Hailakandi jila gi Leihopok pidagi aiba Maisnam Bhagan na iba Sereng Lairik apai batangoi haiba sida piragani mana sida lupa lising tara sal ama aduga saktak che ma yauri Jiribam amadi Manipur gi wangmata leiriba aiba ibisingbu pukning thogatpa oina thamliba manasi lagliba December thada pangthokadaba achamba tharum amada lanthokani hairi. Laisram khun Jaribon Kangkhut amadi Ima Kangkhut Singirbon anina friendly match oina ngarang Sagol Senimita Singirbon tin mandopta kang sanakre. Ima Kangkhut ki lamjing makhada Yumnam Sarat Chandrana silang tuna sana kiba match asida Laisram khun Jaribon Kangkhut na Ima Kangkhut Singirbon bu panjal taranipan tarahumde damaithian ki asangbam ibungona match conduct tobiki scorer na ngangom heramani aduga match announce tokibana Yumnam Nadia Chani hairi. Earl Higher Secondary School Lakhipur gi sanabungda chathariba Late Haurongbam Calendar Memorial Football Tournament ki ngarang Marini Suba League match da Lenrol FC na Aribu Markulen bu panjal taruk suno da maithian kre match asida M Premjit na center referee second referee na Rajan Rongbai third referee na Jasai Mar aduga fourth referee na TH Sarat Kumar na oiki ngasi gi manga suba round da Singirbon FC amadi BU FC Markulen sanagani. Laingakna ju legalize toba yaningde hairaduna Jiribam da wakat mipam pangthokre. Jiribam district ki hilgata ngarang kada Jiribam district committee na sinduna ju legalize toba yaningde hairaduna wakat mipam ama pangthokre. Wakat mipam aduda kada Jiribam district committee ki president Yumnam Sumati Devi amadi laikai gi Mera Paibi Singh saruyaki. Wakat mipam aduda drug chabadi yaroi yu thakpadi yai haibaga manare yu legalize toba yaningde Mioibagi punsidagi revenue na lubra yudagi lakpa income natrabadi Manipur gi income laitrabara haibana chingba play card sing sizinaki. Aroibada maruiba pau amukhanna tongan badabi kaya tauraduna Barak Democratic Front na loop kaya ga kusam natuna ngasi ayuki pung 5 dagi pung 12 gi Barak ban kauri. Lakhipur da pangthokiba sangabagi thorum singda kasar gi DC amadi Lakhipur gi MLA saruyakre. Loyalam Public Library Khorirol mana aiba Maisnam Bhagat na iba Sereng Lairik apai batangoi da piragani amasung laingak na yu legalize toba yaningde hairaduna Jiribam da wakat mifam pangthokre. Lakhipur Online YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare.